लाकद्रिब थोंजु अमसुंग थामैबन असेंबली कंस्टिट्युएंसी की मरकी मिखलदा कांग्रेस ता सुगो सोइदन माई पाकनी हाइना गायखमना फोंगदोखरे थामैबन अमसुंग थोंजु केंद्र की वोटर सिंह वोट हादनब सेम सादुन लेरे मिरेप सिंहदगी साखुत थौरांगी थबकसिन पामले नवी मकुमाथुदे पांगथोकद्रिब मरकी मिखल असुगी नमक बीजेपी मनपुर प्रदेश की मिरेप सिंह हयंग लाउथोकगनी रिम्स सही बंगा खुदिंग की MBBS की कोर्स अमसुंग प्लास्टिक सर्जरी की सुपर स्पेशलिटी कोर्स मखाताना हांगबदा MCI ना एवा पिरक पगलुनेना रिकॉग्नाइज तौरखे अमसुंग इंस्टीट्यूट ऑफ बायो रिसोर्सेस एंड सस्टेनेबल डेवलपमेंट ना इंडिया की अहान कमर्शियल ऑर्किडरियम इम्फालदा लेहलगनी हाई मायामु खुरमजरी अदम येंबिरिबस इंपैक्ट न्यूज़ ने आई तकलमम सियाम कनेन हाउजिक पुंजा सि फावगी मर पापाव म्यादे पिजरी लाकदरिब थोंजु अमसुंग थांगमिबल एसबी कंस्टिट्युएंसी की मरकी मिखलदा कांग्रेस ता सुंगसोय सोइदना माई पाकनी हाइना मणिपुर प्रदेश कांग्रेस कमिटी की प्रेसिडेंट ओरिबा होम मिनिस्टर का खांगमना फोंगदोखरे ngasi जेनिम्स ता हौदोखिबा इम्प्लांट सर्जरी फॉर हियरिंग डिसेबल ग मरिलेना पाउमी सिंग हंगबो वाहंग अमकी पाखुमदा महकना मरकी मिखल असिदा साउना माई पाकनी हाइना थाजब लैरी हौजिक सुरसामपुरदा ILP की बिल अहुमबो यानिंगदाब खोंजंगदा लेखेद्रब मियोय मापलगी असि भागचांग लौदन लेदबा असि काउंसिल ऑफ मिनिस्टर सिंगी मरकता वारी सानदुना वारसिन अमा पुरकनबा काना होनरी एंटी बिल की मायोक्ता चिंगी बन नुमित तरानी कौरिबा असिना वारसिन पुरकपा ngamloi मदुगी महुता वारी सानदुना सोल्यूशन पुरकनबा होनसि हाइना महाकना मखातना अपील तौखि अखोदे प्रिपेयर तो लेबिनको अखोय सि यामना सरप्राइज तौदि हाइजे बतारे इट्स एक्सपेक्टेड वन तौबम जे बसान तारबनी हाइ लेबिनी अमदुगी दमकता अखोदि इलेक्शन मतम ओइबो ओइदबा नते अखोदि मतम लेबो खुदम प्रिपेयर तौ लेबिना अखोय असुम थेंगबा ताइ अखोय वी आर सो होपफुल दैट लेरिबा सेट अनि से अखोय फंगनी से अखोय चपचान थाजबा ले हाइजे अखोय हाइजबदि अखोय डेमोक्रेटिक ले तौबियो हाइजबनी अदबा truth will remain as such. Achumba karino haibam leibani ko ada mana pamba pamda phongdok padi akoi phongdok pa yadi haibe yadi dana ko adu koi gi ban blockade tawdo khotna akoi masen suffer tawminna badudi adu tawbiganu haina Handak thongju amasong thangmel assembly constituency da pangthokkodriba marki mikhal ga mari lenena impact news na ngarang dagi satharaba campaign who will be your MLA gi saruk ama oina ngasi so mikhal pangthokkodriba thongju kendra gi manung sana leiba singjamai khetri laikai mongkhang lambi gi miyam ga unaki Impact TV na ngarang dagi hokjarakpa media campaign who will be your MLA nangi MLA kanan organi hai badum laba handak pangthokadriba November gi tang kunma thoi da pangthokadriba by election maraki mikhala sida senda thumja yaudone khoi gi praja sing gi oiba apaba mihut ama khanna pangthokliba campaign asigi saru amone husi aina lejari ba singjamai wang ma khetri lekai mongkhang lambi gi lambi dani khoi lejari ba se husi अरे पाबुंग दहन हंगजु दहन की खोगी लाखदरी बाय इलेक्शन से कोई पाबुंग वोट अखोइना कोई केंद्र सिगिदा अखोई केंद्र सु साको थौरांगी थबक खरा हेना तौबा मियोय दु खल्ला कोइना थादा गेन खल्ले होजिक थोंजु केंद्र दा भोले कने थोलै बा खोगी मिहुत मयाम सिदा मतिक चाबा यावरबने खनबिब्रा आइदी मतिक चाबा मे बु लेकाय डेवलपमेंट वर्क दा थवा यावबा करियुम्बा अखोगी मिहुत सिंगना अखोगी भोट हादौदिबा मी सिंगदा पैसा पिरगदी मदु लौबीगदा लौबीरो मी की वखंदा है ले आई मोतदी बदु पैसा लबो पामजदे खली फत्ते न लौजे इबु पामदे अदु मयाम जे अदुम लौरोय हैना खलंब मीसो अमना पैसा जी लौनरक मतमदा ए मीमना लौरगा इखोइसो लौगे वाखन खनरगा मीसे अयाम्बसो लौनै अदु इखोइ वाखनदि पैसा जी लौरगा पुंसी योनथोकपसे इखोइ पामदे
ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯀꯦꯟꯗꯤꯗꯦꯠꯅ ꯄꯩꯁꯥ ꯄꯤꯔꯛꯑꯒꯗꯤ ꯏꯃꯥ ꯄꯩꯁꯥꯁꯦ ꯂꯧꯒꯗꯕꯅꯦ ꯑꯩ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯤꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯤꯕ ꯃꯤꯍꯨꯠꯇ ꯊꯥꯗꯒꯦꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯃꯤꯍꯨꯠ ꯑꯃ ꯑꯩꯅ ꯄꯥꯝꯃꯦ ꯊꯥꯒꯠꯇꯣꯏꯁꯤ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯗ ꯐꯖꯅ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯔꯛꯏꯕ ꯃꯤꯁꯤꯡꯁꯦ ꯈꯜꯂꯒ ꯊꯥꯗꯕ ꯄꯥꯝꯃꯦꯅ ꯈꯟꯖꯩ ꯑꯩ ꯃꯣꯠꯇꯗꯤ ꯆꯍꯤ 5ꯒꯤ ꯇꯥꯝꯁꯤꯗ ꯏꯁꯥꯒꯤ ꯔꯥꯏꯠꯁꯦ ꯌꯣꯟꯊꯣꯛꯄꯁꯨ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯆꯍꯤ 5ꯒꯤ ꯇꯔꯝꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯍꯛ ꯔꯥꯏꯠ ꯑꯗꯨ ꯌꯣꯟꯊꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏꯗ ꯏꯃꯥ ꯑꯍꯜ ꯑꯣꯏꯕ ꯏꯃꯥ ꯂꯩꯔꯦ ꯏꯃꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯚꯣꯠꯇ ꯏꯃꯥꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅꯀꯣ ꯄꯩꯁꯥ ꯄꯤꯔꯒꯗꯤ ꯏꯃꯥ ꯂꯧꯗꯣꯏꯔꯥ ꯂꯧꯔꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯂꯧꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯁꯣꯠꯊꯔꯕ ꯂꯥꯏꯔꯕ ꯀꯔꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅꯅꯦ ꯃꯥꯅ ꯐꯖꯅ ꯂꯝꯖꯤꯡꯕꯤꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯄꯤꯒꯅꯤ ꯑꯗ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯗ ꯃꯃꯥꯡꯗꯒ ꯚꯣꯠ ꯇꯧꯕꯗ ꯄꯩꯁꯥ ꯄꯤ ꯀꯥꯏꯅ ꯄꯥꯎ ꯇꯥꯕ꯭ꯔꯥ ꯏꯃꯥꯗꯒ ꯄꯤꯒꯦ ꯂꯥꯛꯄ꯭ꯔꯕ ꯑꯩꯈꯣꯏ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯂꯧꯁꯨ ꯂꯧꯗꯦ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯤꯡꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯦꯟꯗꯤꯗꯦꯠꯅ ꯄꯩꯁꯥ ꯄꯤꯔꯛꯑꯒꯗꯤ ꯄꯩꯁꯥꯁꯤ ꯂꯧꯔꯣꯏ ꯑꯩꯈꯣꯏ ꯑꯐꯕ ꯑꯆꯨꯝꯕ ꯃꯤꯍꯨꯠ ꯑꯃ ꯈꯜꯂꯒ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯍꯨꯠ ꯑꯃ ꯈꯜꯂꯒ ꯍꯥꯏꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯖꯤꯛꯐꯥꯎ ꯐꯣꯡꯗꯣꯛꯂꯤ ꯍꯌꯦꯡꯁꯨ ꯃꯈꯥ ꯇꯥꯅ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯑꯗꯨꯝꯂꯕ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯏꯗꯤꯁꯟ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯍꯨ ꯋꯤꯜ ꯕꯤ ꯌꯣꯔ MLA ꯅꯪꯒꯤ MLA ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯥꯏ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯦꯟꯗ꯭ꯔꯅꯤ ꯍꯥꯏꯕꯗꯤ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ प्रजाꯒꯤ ꯃꯣꯠ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯍꯟꯖꯒꯅꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯤꯁꯣꯖꯤꯠ ꯅꯥꯃꯩꯔꯥꯄꯪꯒ ꯂꯣꯏꯅꯅ ꯔꯃꯥꯟꯗ ꯂꯩꯁꯥꯡ ꯊꯦꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯔꯛꯀꯤ ꯃꯤꯈꯜꯗ BJPꯒꯤ ꯇꯤꯀꯦꯠ ꯃꯤꯔꯦꯞ ꯑꯣꯏꯅꯤꯡꯕꯁꯤꯡ ꯀꯧꯕꯗ ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯗꯨꯒ ꯊꯣꯡꯖꯨꯒꯤ ꯑꯣꯏꯅꯗꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯇꯤꯀꯦꯠ ꯄꯤꯅꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯈ꯭रे ngasi numidang waram BJP head office da party ki president Tej Saubag akhan unaba amada mahakna haikibada Thangmebel assembly constituency gi hanagi MLA oiramba case Joy Kishan mathantana party ki ticket mikhal thengnanaba aiba serol pisilaki aduga Thongju gi oina Dr. Dhanajoy amasung assembly constituency asigi hanagi MLA TSB Sojit anina BJP gi merep oinanaba application tharakhe ngasi numidang waram state election committee gi mifam phamduna central board of election committee da recommend tawkhre haya yuki pung taramathoi tabada central board of election committee ga loinana mifam pangtholaba matungda party asidagi kanana mirep oigani haibadu lauthoklagani haikhe 9th Thangmeiban assembly constituency da Seri Khumuksam Joy Kishan Singh candidate oijage hadana daga thare 5 Thongju assembly constituency gi Tej Biswajit Singh ex-MLA Dragas Thare, Dr. Dhanajoy Singh Marksu vote select again apply to Central Election Committee na Kawayava Kanano Haibasi Hayeng Pung Taramathoida Delhi da vote Hungani Thangmeiban assembly constituency gi mi amso apigani Nabimagi tang kunmathi da pangthokadoriba mikhal asigi damakta sem sadun leire Whole View MLA ke sarukam oina impact news ke reporter Laimium Nepreso Saramagi report ama लाइव मर की मिकल तामोगी बहुत से थादा गदरना थादा रहा पोतुम तागी बहुत थादा नहीं पार्टी दे येंगा थादा गदरना तग मिसक कैंडिडेट तम येंगा काना थादा गदरा मसी खोइदी पार्टी दे येंगरो खोइ मसी पार्टी दे कैंडिडेट येंगा थादा रन द थादा बिदोरी कैंडिडेट से सिजे की तामोने दे करी करी एक्सपेक्ट हो गया तामो कोई लाख तोरी बकनो सिज दा सिदी सुम याम हाई रे दा खोइगी सुम डेवलपमेंट बेस तो बंगातने में याम डेवलपमेंट येंगा थादा नि हाइ बंगातने अदुबो करी हार याम नक्सन नदी उसिती भोरे जिदी अने थादनिंग थादगदमनि अदु याम सेंगदि हाइनिंग दरे जो बहुत के मरी लेना करूंगा कोई सेन नुंग पिलक तारे तमोगी वखन अखोई लाइफ ते अखोइना भोट थादब हरकदे ngasiwa अखोइ पैसा लौरग भोट थादरक्त्री अदुगा आई भोट पीने आई राइट मांगलो थादगेना खनजरी ओ पार्टी येंगा थादजागे खनजरी अदुदि आइदि लौबदि पामजदरे अदुना कोइ लौजररेन खनजै लौ हानाजु दुम लौजरक्ति अयामबदा थादगनी लेकाई की दमकते को सेमी दमकते मदुइ खोइ
ꯈꯜꯂꯒ ꯃꯌꯥꯝꯒꯤ ꯑꯐꯕ ꯃꯤꯗ ꯊꯥꯗꯒꯅꯤ ꯑꯩꯈꯣꯏꯅ ꯑꯗꯣ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠꯅ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯤꯔꯛꯄ ꯍꯥꯏꯗꯤ ꯄꯥꯕꯨꯡꯅ ꯊꯥꯗꯗꯣꯔꯤꯕ ꯃꯤꯗꯨ ꯅꯠꯇꯕ ꯑꯩ ꯂꯧꯖꯔꯣꯏ ꯑꯩ ꯑꯝꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯏꯁꯥꯒꯤ ꯑꯗꯨꯝ ꯇꯧꯖꯅꯤ ꯑꯩ ꯁꯦꯟꯒꯤꯗꯃꯛꯇ ꯈꯟꯗꯦꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯒꯅꯤ ꯂꯩꯀꯥꯏꯒꯤ ꯁꯦꯝꯕꯤꯕ ꯃꯤꯗꯨꯗ ꯑꯩꯗꯤ ꯃꯤꯗꯥ ꯌꯦꯡꯂꯒ ꯑꯗꯨꯝ ꯄꯥꯔꯇꯤ ꯋꯥꯏꯁꯀꯤ ꯈꯟꯗꯦ ꯃꯤ ꯑꯐꯕꯗꯣ ꯌꯦꯡꯂꯒ ꯊꯥꯗꯒꯦ ꯍꯧꯖꯤꯛꯇꯤ ꯀꯦꯟꯗꯤꯗꯦꯠꯇꯨ ꯆꯞ ꯆꯥꯕ ꯈꯪꯗꯕꯅꯤꯅꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯉꯝꯗꯦ ꯊꯥꯗꯗꯣꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯇꯥꯃꯣ ꯑꯅꯤꯗꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯅꯥꯀꯟ ꯑꯅꯤꯃꯛꯇꯒꯤ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯀꯥꯏꯅ ꯄꯩꯁꯥ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧ ꯇꯥꯔꯗꯤ ꯇꯥꯃꯣ ꯄꯩꯁꯥꯁꯤ ꯂꯧꯕꯤꯒꯗ꯭ꯔꯥ ꯂꯧꯕꯤꯔꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯂꯧꯔꯣꯏ ꯄꯩꯁꯥꯒꯤꯗꯤ Medical Council of India MCI na Regional Institute of Medical Sciences RIMS Imphal da chahi manga khudingi MBBS ki course amasung plastic surgery department da super specialty course makha tan hangbada ayaba pirak pagalunina recognize tawre haukiba sahi lising tara marigi September thada MCI gi mihut kangbu amana RIMS da yengsinba lakmlaba aduda MBBS course asi makha tana hangnanaba compliance report ama tha ahum gi manung da pirak nanaba RIMS ki higher authority da khanglam kibane RIMS ki authority na course asiga mari lenana awara pa khara leram adu fazana mapung fahanduna marik sumba report ama MCI da submit tawki report adu da yumpham oiraga MCI gi mihut kangbu ama amuk hanna chaliba sayi asigi jun thada RIMS ta yengsinba laki yengsinba adu da apian ma oibadagi MBBS course asi institute asi da sahi manga khodingi hangnana ayaba pirak pagalunena course asi recognize tawrapani India ki ahanba commercial orchidarium Imphal da lahenana bakan honari haina Institute of Bioresources and Sustainable Development Tagalpat ki director Professor Dinavandhu Sahuna Fongdokre hauki basai asida institute asida kari karamba ahongba purakhraba gi haibagi matang da ngasi pawmising unaba amada Professor Dinavandhuna haiki bada English ngani amada linkhat ki ba national tha ki oiba institute asi hauki basai lisungani tara mari October tha fawada yamna mawong maril tadana apikpa temporary building amada institute asi chalaidun leiramkhe loinana institute asi ki campus su amoda kai amasung napi singna kaya hausindan leiramkhe adabo hauki basai asida kanna honabadagi institute asi India da natana malem gi bioresources institute singi marakta masak thokpa ama oire haike panba yabadi Professor Dinabandhu Sahu Tagal Patalaiba IBSD gi director oina haukiba sahi lisuni tara mari gi October tara mari dagi thau puba hawrkibane pawmising unaba adugi khodong saba lawraduna Professor Dinabandhu Sahuna haikibada institute asida international gi thakta saba guest house leire amadi central instrumental facility thamduna microbial resources khwaidagi yamna leiba institute amasu oiri haiki mahakna makha taraduna India gi ahanba commercial orchidarium ohenabagi damak haraurogda leiriba IVSD gi pharmacy da orchid sing thabagi thabak kan sathari masina lam koiba kaya gi pungning su singsin mangamlagani amadi medical value leiba pambi sing khomjindana Manipuri gi oiba manamnung siba polam kaya puthokna bahonari haina makha takhi Humporak suba Wildlife Week celebration lising tara mangagi tharumanga si lamyan sanglel palace compound lising kre umang wamang amadi masida hingjari ba sanga sing karamna kangadagi amadi ngakthokadagi haiba miyamda khangnabagi pandamda Wildlife Week asi Forest Department Manipur na pangthokpani ngasi losenbagi thoramda spot painting article writing amasong wildlife photography gi competition singdam kumathang takraba singda manamatum sing yanthoki thoramgi saruk ama oina mausa gi maithong koba lairik amaso phongki mausa gi khudolna Thalaba umang wamang sing amadi protected areas singi akoibada leiriba miyamna atopa hingnabagi lambi ama semnanaba honabana fagani haina Manipur gi secretary onabagi sona phongdoki Manipur Assembly gi deputy speaker MLA MK Priso Simrinaso miyoibana tung koina hingnabagi damakta umang wamang amadi masida hingjariba sanga singbu kanba mathau tai haina phongdoki Manipur People's Party MPP ke President and Soba Kiranna Singh District Singama National Highway Singh the Ban Amasung Blockade Taudiba Singh Ban Taubidanab Appeal Taubagi Matam Oidre Makoibu Takhaiba Madi Namthaba Matam Oide Haigre Wafamasi Nasi MPP ke Polo Ground Manil Labour Party Asiga Office da Paugi from Amada and Soba Kiranna Fongdo Kibani Ngasigi Paumising Unaba Aduda Tanjala Rudana Handak MPP leader Marina Jiri Salubagi Paudam Su Party Asigi Vice President M Amutombi na Paudam Ki
ziri lambi asi irang thongdagi hauraga nungba faubadi asuki matik fatre ziribam subdivision gi oina su lambi sing adu yamna phalaudre nakalamorom da ziri gi ADC su leitaba amadi ADC insar su suti lokibana ziri gi praja amana income natragana OVC certificate logi hairabadi imphal phawba lakpagi tangai fadabasu leiri MPP ge legal cell gi chairman Y Priyo Kumar na phongdokibada ziribam district ama ohen ge hairabadi subdivision asigi infrastructure sing han sekot darkar lei MPP ge president and sobaki na makhata na phongdokibada government asina recruit tawriba IRB gumba security force sing asi MLA minister sing leiting oinanaba thamlibara hainasu hangki National Highway ban tawba strike tawba thingamdradi compensation piba adu compensation ka ngamoi hardi strike tawba kambu se Manipur da leriba paramilitary force CRPF Manipur Rifle IRB punamak si loksalaga crack down taw muthalu Manipur kannabagi damta Manipur da leriba sibai jingje ibobigi natraga gaikhangam gi decoration oina leragadi khangdre Women Action for Development Award na sendana Gender Human Rights and Violence Against Women ki matang ngasi nomagi oiba consultation workshop ma Imphal ki class hotel la pangtokre ngasi ki thoram adra sar ya ki United NGO Mission ki secretary Yunava ki sorna nupi da sataba crime asi malem pumagi oina hengalakle malem ki atai mafam da thokliba crime sing lamdam asida su thok loi haininga leite thoram adra sar ya ki Imphal West Police ki SP AK Jalajina nupi sing da thokliba crime asi handhana na ba nupi sing da legal awareness kaya piba matau tai phongdoki Kambam Ibemal Missy Mari Lenena JC Civil Organization amasung Mainaba Authority na asumaran thidokpio kholdagi tanthok piri hairiba mahak amadi mahaki imung manungbo sangjafam pibio haina Kambam Amubina appeal tawrakle ngasi Manipur Press Club ta pawmising unaba amada Kambam Amubina hai Kambam Ibemal Missy Mari Lenena mahaki masanupa Kambam Lila Biro Kambam Daso, Kambam Ram Kumar amasung Kambam Bira Senai haiduna police na faki amadi yungi mioi pumba kuldege tanthok pigi police na wahang pahang tarba matungda masanu passing bail da thol le adubo yumgi angang yauna mioi pumba kulda sangba yadan leiri masi karama makhalgi wayal no haina Kambam Amuba police department amasung club organization singiponing singsilakli Takhelagi Jenims Hospital taba asamba lambi ama oriba pong lambi asi Jenims Authority na thingzin khibadagi Takhelgi miyam anayek pukhalakpada samda sangba yaramba adu koina sangbadagi awaba thengnadun lakli maramasuni Jenims ki akoibada lairiba miyam na JC ama semlaga lambi asibu hangana na bahonaliba asida Takhelgi miyam mapung fana sabkat pagalunena sar yagani haina Takhel Youth Welfare Organization na sirlamada kangalakli Thawbal Kiam Sifaida ki Sinam Toma Kobamiyo ama like Hidabaga Marilena CM Kim Sina Missy Siglang Zil Putok na Batak Sinduna Thawbal gi Mafam Kayada Wakan from Satakre Ngasi Hauka Maning Haibi Makong Kiam Sifai Maning Laikai Babu Bazar Kiam Sifai Thangzam Lerk Amasang Waitau Bazarda Wakan from Sing Sataki All Manipur Road Transport Drivers and Motor Workers Union gi General Secretary Maimom Anil Maitaina Economic Blockade Tauri Haiduna Gari Drivers sing da Tainabagi Tabak Tobiganu Haina Appeal Taurakli MZ Avenue the Labor Organization Asig Office the Pawmising Unabada Anil Makha Tarduna Koki People's Liberation Front Thasik Tankun Matur ki Kutramati Faba Kaukiba Economic Blockade Asi Karigoma Government ka Yanadrabadi November get Tang Anidagi Batam Kaktana Blockade Asi Satagani Hairi Lamdam Asigi Kwaidagi Sauba Kumai Ningol Sakuba Gingduna Yanaba Purna Manipur Government Honabi Habu Wafam so Anil Makhatana Appeal Tauki United Committee Manipur UCM ge Thongmi Oidun Lebak Miyam gi Damak Asoba Thaudang Lauramba Salam Kulamaitaina Mahaki Mayum Kangpokpi da Khangaudana Laikhidabada UCM na Awa Fundorakli Imphal Municipal Employees Association ge advisor Purisabam Sawa Singana Tomisna Market Saba da Imphal Municipal Corporation gi Lam Sokpa Yaroi Haina Fundorakli Ngasi Manipur Press Club ta Pawmising Unabada Sawa na Makha Tardana Tomisna Market Sanaba gi Damakta IMC gi Lam ahum thokpagi amadi Manipur government na lausingani hairi masi lausin batarabadi IMC ge complex na leriba godown workshop na singba loina yaukhiba galunena IMC ge thabak tharum amata pangthokpa yaroi haina phongdoki
Ministry of Social Justice and Empowerment, Government of India gi Assistance to Disabled Persons Scheme amasung Rashtriya Bal Swastha Karyakaram gi makhada ngasidagi hauna Jenims ki auditorium da free Kosler implant surgery haudokre hariba free implant asi ENT department amasung Manipur branch ki otologist of India ge khusanaduna pangthokibani hariba scheme asigi makhada na taba walab angang singda lemda implant surgery tawgani assistance to disabled person gi makhada sahi manga fawada leiba na pangba angang singamasung sahi de income lupa lisang taramanga khak phangba imung manungi angang singda government lemda implant surgery tawbagi senpam puthokani hayeng su scheme asigi makhada chandel ukhulamasung pasoidagi angang amam implant surgery tawgani implant surgery hongdokpagi tharomga mari lenna newsletter amasu phongdoki Director Health and State Mission Director Dr. Oibom Sana sahi amada angang sama yang kai mukti pokpadagi na tateraki aduna scheme asigi makhada lemna implant tawba yagani amaram the Deputy State Minister Gai Khangamna medical science asi yamna maru oiba sinpam amani Mioibaga medical science ga tana thana ba yadraba mari lainai Manipur asi awang nongpok lamdamda health care gi thabak thoramda mangjin thaba state ama oiba ngamleba si doctor singi hona zamali haina singthaki Sal rights activist Mahendra Singh M. Sengarna handakta Lok Sabha da pass tawkiba juvenile justice bill sini taramanga si juvenile singbu criminal justice system da pusilapna ba hona bill amani haina phongdorakli ngasi Manipur press club ta pawmis unabada hairiba bill si juvenile justice committee na piki recommendation sing adugi ona taina baromda puthorakpa bill amani haiki Constitutional provisions, international law, amasung Supreme Court ki judgment singbo violate tawba bill asi Rajya Sabha gi table da puthortanaba Rajya Sabha gi chairperson da memorandum thakre haiki Matamamage social solution ba ama oiramba irengbam bizoina haukiba October kunmathu de lekidabada Dr. Ram Manohar Loya Memorial Trust Manipur na trust asigi korai lamlong da leiba office the minute ani 2 minute left na awa phongdokre amasung imanungi awawar susar yari haina trust asigi seromana phongdorkle Moiraning Tawa and Laisom Direct Association for Development of Women of Sindana Manipur State Legal Services Authority and District Level Legal Services Authority Infal West ki sponsorship makada Nomagi Oiba Legal Awareness Program among us kay Samtong Laisom Direct Labor Retired Assistant Assembly Secretary L Pramodini gi sangai da pangthokre ngasage thoramadu resource person kayana legal gi matangda tongan ba topic ta wangangki Es Mema Devi Memorial Trust na sinduna sai khodingi lukhrabi sing the piba sel gi mateng tarilak suba oina handak sahi gi oina lakliba nabi magi tang tarani panda lukhrabi mangada khangalaga piragani haina trust asina serloma da phongdorkli Mioyama Tauri Yanana Sirabadi Sirabami Aduna Leramba ka Sido U Haina Lana Thazan Leramba Lamdam Asigi Mio Karadi Yum Sido Pagi Tawangasi Sataba Yauri Saliba Thasida Tauri Yaduna Lakedraba Samtong Ahantem Lakaidagi Ahantem Omex ki Imung Dasu Magna Leramba Kagi Selling Tugai Bamadi Lavak Toktokuna Imatum Labor Yenki Ngas Impact News na Omex ki Yumda Sangsilbada Magi Imung Manungi Al Singna Mi Nektona Yum Tugai Bagi Tabakasi Sataki Omex ki Apokpa Ahantem Ramakantana Miamna Tahoidi Faifate, Haibadagi Yum Sidopagi Tabakasi, Chatabani, Masano Pan Leramaka, selling do Tony Amatasu, Leramdre, Asugumba Lana Tazanabagi, Sanabi Asilamdam Asigi Miamna, Asuyamna Tazaribagi, Mong Amaladibasi, Hong Dopa Matam, Uri Haibawafam Tamlaki. My horol the Hauna Meragi Tarani. Kudingi pangthoktan lakliba thoram kwak tanba sayasigi oina ngasi Manipur gi sana konung manakta leiba thangapan manaki higang haizigang lampak ta pangthokre utra sanglel sana konung dagi lese yagalunena hizigang lampak ta laklaba matungda
pana marina ta khausaduna kwak tanbagi mapung oiba thauramadu pangthoki utra sanglelgi maiso puril maisnam apavina ningtharol kayagi haktaktagi pangthoktuna laklaba thauramasi leiba asida lakadaba awana kayagi mangjauna na ngakthok hauna bagalunena lakadriba sei asida mara tapa sahong ngahong nanaba pangthokpa thauramni haiki Rehabilitation Center Maglangi Miang Makada Relief Center for the Welfare of Differently Able Persons na Sinduna Nabimba Ahumda Onthokpagi Mang Fazei Kauba Isai Nomai ge Thoram Ama Pangthok Lagani Bota Pangthok Kodriba Night Asida Manipur gi Masak Nairaba Saisak Piti Mandakini gi Naitom Konzialda Tapta Zentagi Isai Mayak Tara Yauna Mahakna Sakiba Matam Isai Nipu Namit Asida Miamda Kodol Tamgani Onthokpagi Mang Nakpigani Fazei Hariba Night Asigi, producer Rishi Polem Mamadi, Ravi Sankar Anina, N Santibalagi, Mingda, Thoram Asi, Kachabani, differently able person, whatever music singna, Isai Sakpadagi, Saisapati Pamlaga, Isai Tampam Laitabagi Awab Adu Uraga, Pangtokodreba Isai Nomai Thoram Asidagi Lakpa, Paisa Sing Aduna, differently able person singing music singi, Isai Tampam Mamadi, Iram the Masida, Lehengani Haina Saisapi, Takalama Kinina, Makatana, Fundoki. Housing Asinomagi was Sanabagi Pau. Tarasaba Manipur State Leki ngasi sanaki ba lek match singda Neroka FC Sangak Mamadi Jomi FC Sosampur ani mai pakre ngasi sanaki ba nipalak suba Neroka FC Sangak Famgi Sanaroi Ronald na match kunipan masung kutrataruk serpa minita Panjal ani Satisna match ki marfumanga masung marfutre suba minita Panjal ani amasung Johnson na match ki nipumanga suba minita Panjal amaga sanchinduna USA Kurai bu yama laksana Panjal manga sino da maiti ba pibangam kibani ani suba sanaki ba nipumapalak suba Lectana Jomi FC Susampur na Manipur Police Sports Club Infal ba Panjal amasiro de maiti ba pibangam kibani match asi da mai pakra ba Jomi FC Susampur gi amatangari ba Panjal aduna match ki marfunte suba minita Letmin thang na san kibani Kobuksam Ingosa Memorial Trust ki sedang makada amfana sidana mapal kangzi ba satharli ba league tournament asigi hayang ahan ba lecta traw kwa katila masung em khabam ga ani suba lectana na ko namun mapal amasung nisa thamibal anina lamba tawnagani Morang Tem Ibobi Memorial First Division Football League ta Nesu Khurai Mai Pakre Imphal East District Football Association Sinduna Ketrigao gi Sanabung da Satrali ba tournament asigi ngasi ahan ba sana ki ba league ta Neroka FC Sanga pama masung Dok Yaripo ani apiba matam da Panjal amata sanabang ngamdana draw oiki ani suba league ta na SFC sector amasung SSC Porompat ani na sana ki ba match aduna Panjal ani sanadam draw satkre ahum suba league ta su Nesu Khurai gi Sanaroi Simon amasung David na Panjal amam san sinduna yudo haingang ba Panjal ani sino da maiti ba pibangam ke sathali ba league tournament asigi makata ba league match ani hayeng sanaragani Amfana Sindra Satari ba Winners Cup ki ngasi sanaki ba match da JSYC Sada Hills na hisu thawbal ba maiti ba pikre home and away basis ta Satari ba tournament asigi ngasi hisu thawbal gi home ground oriba thawbal gi Sawyai Mahar Secondary School da sanaki ba match adu da yumbu hisu bo JSYC Sada Hills na Panjal ani amada maiti ba piki bani JSYC Sada Hills ki goal ani adu Lamza Kai ki bzena masung Tawangzilen na goal amam sanduna mai paki bani Athletic Association of Manipur Sindra Contramatic Superstar Athletic Championship Ngasidagi Kumalna Parkman Stadium Infal Haudokre Athletic Unit Kun Dagi Sandaroi Samri Homponitoram Sar Yaduna Ngasidagi Haudoki Championship Asida Sar Yari Ngasi Ahobanamita S Unit na gold medal mapal silver medal ahum amasung bronze medal ahum phangduna mangzil thari LSA unit na gold medal mari silver medal ahum amasung bronze medal mari phangduna matung inari hayang makha tana sanagadab athletics event singda sanaroi kayan atoyen tanagani Manipur Police Sports Club ki El Brikama masung AJGTS Damendra na set and inter-district table tennis championship men's single leg match the mai paktuna matangi round sangre Manipur Table Tennis Association na Sindh Dam College campus the live in the stadium da sathariba championship asking asana ki ba men's singles leg match singda Manipur Police Sports Club ki El Bikram na Imphal West team ki El Victor bo Panjal ahum sinoda aduga AJ ki TS Damendra na Imphal West team ki case Banta Kumar bo Panjal ahum sinoda mai tiba piduna matangi round sangmangam ki bani
Manipur Amateur Boxing Association Mavagi Boxer amasung technical members sing na sis Boxing Association na sinba tournament sing na saru yaba yaroi haina Mavagi Executive Council gi mifam amana warif laukri haidi. Kuntra Nipalak sub all Manipur Mukna Takan Navi Championship ta mayang Infal dagi Loitombam Binot na champion oi kibaglunena Sel gi mana lupa lising tara manga galunena certificate amasung trophy pangmangam kre ipa thokok naurem thong Infal sindana sahi khuding left na satrakli ba ning sing ba thok traba batam dagi hauna iramdam asida sanadra laklaba Mukna hairi ba masana asigi ngasi pangthokiba championship asida Mukna roi kuntra mapana saru yaki championship asigi runners saf na mayang Infal dagi Suresh Ningthaujam aduga second runners up na Ithai Wapok Pida Yumnam Malem Ngan Mana Taki Bagalunena Sandari Ani Asina Lupalising Tanamus Lupalising Manga Galuna certificate Amasung trophy Pongam Kre Nasiga championship asida Art and Culture Secretary Kirada Kumar Masong Ipataki President and Jilangam Bagalunena Masana Asiba Pam Jamami Kayana Toramadra Saryaki. Aum Subastar level open CS tournament king ngasi taruk super round san loikre Manipur CS Association giming makada CS club new tumbo thong na sindana club asiga sangli na satharli ba tournament asida sandro yankai tak na saruyari Swiss league round system na pangthok ba CS tournament asigi taruk super round san loiki baglunena ke sanjoy na point taruk phangduna mangjil thaduna sali and bankim amasung waidanabina point manga phangduna matung inari round tari sanaga da tournament asigi hayeng tari super round sanaba baglunena tournament asigi loisma ke thoram su hayeng pangthokani Subastar tournament ke semi final sangkre ngasi sana ki bakang tournament asigi mari suba quarter final da NNK nambol kang khutna pakhang ba cultural club mai koi bi kang khut pa panjil kuni thoi tara ma thoi mai the pi ki bani Manipur Kang Association gi me makada ibodong moirang pokpa development Kang Association sindana ibodong moirang pokpa gi sangle satharli ba laifrak pam laikai ka wada September kuntarite gi haukiba Kang tournament asida Kang khut tarong na sar yari satharli ba tournament asigi ahan semi final tha sagi kuntareta KKCO elamam laikai Kang khuna masung ya school kangkun anina lamba taunaragani hauze arobada mariba pamana pizari lakadre ba thongzo masung thamai ba assembly constituency ge marake mikal da congress asung ko suitana mai pa kan hena kai khangna phong dokre thamai ba lamasung thongzo kendra ge voters sing vote thadana ba sem saduna leire mirep sing dagi sapa thawrang gi thabak sing pamle Nabi Makuna to the Pangtok of the Maraki Mikal Asigama BJP Manipur Pradesh ki Mirep Singh Hayang Lau Polagani. Rimsa Sahi Manga Kodingi MBBS ki course Amasung Plastic Surgery Super Specialty course Makatana Hanganaba MCI in Ayaba Pira Karilonena recognized Torakle. Amasung Institute of Bioresources and Sustainable Development na India ki Ahan Commercial Orchidium Infalda Hangan Haidi.